Lakhipur online putok saba July ki tang kunipan ningthau ka benumit ki Khomjinba Pao tabirase ahanbada maroi Pao Manipuri Sahitya Parisat Assam ki anisuba CEC mifam hailakani ta pangthokre maroi warep kayamram lokre Manipuri Cultural Center Haflong ki anoba mihut kanglup semkre YMCA gi anti drugs campaign galoinana YMCA gi lalang unit amadi Lakhipur unit semkre takhen gi saknai raba samaj sebak Rajkumar Kamaljit ki mapok kumon thoram awang Tripura da pangthokre Uttarakhand gi Haridwar da Laikhuramba lakpa miyam nesinabagi thodokta taruk sire kayamarum asoka panangle amasung Kasar District Boxing Championship lisingani ga kunmanga DSA Lakhipur campus poilapul da pangthokre Haujik mapungoi Pao tabirase July ki tang kuntaret ngarang nongbaijing nimit ki ayuki pung tara taba matamda number chatret kamari Bhatlapar Manipuri LP School haila kandida Manipuri Sahitya Parisat Assam gi anisuba CSC mifam pangthokre Parisat ki President Dr. Puri Sabam Biramani namayai tangbal loduna pangthokkiba mifamda Vice President Singh Nongthombam Binod Bihari amadi Dr. Haurongbam Rajmanina phambak telengsin bikhi haugalakpada Parisat ki General Secretary Dr. Maisnam Ninghaibana haukiba me ki tang 19 da laukiba CEC mifam gi warep sing pathoktuna approval gi tamak thangatki tilliba member singna magi mot pinaraba matung khajik semdoklaba matungda mot amata oina mifamna pass tawki ngarang laukiba warep sing adugi manungda mamangi thausil kanglup ki General Secretary da nimit tare ni gi manungda Parisat ki mari leinaba che chang khudingmak khusinana taksinba Colonel Gokulda case withdraw tobina bahijaba lakliba October ki tang 13 phaw gi manungda anoba life member amadi donor member lokatpa mamangi ningsing chepong singda life member amadi donor member gi ming khomgatpada yengsinna basem kiba review committee gi report mathangi CEC mifam dalan khatpa CEC gi ayaba yaudana branch amadi district committee singna chahi gi mifam pangthokpa yadaba chatliba Parisat ki term asi mamangi thausil kanglupna Mari lainaba sel thumna chingbagi chechang kudingmak anoba CEC body da khusinaraba numit adudagi hauba asina chingba warep singlauki loisilakpada handakta imphal la laikidraba socio political analyst posangbam sunamuni amasung malemda maming leiraba theater icon Ratan Thiam gi maphamda awaba phongdokpaga loinana minute ani tumina leiduna Ishor gi maphamda thongni jakhi haina Parisat ki secretary Dr. Posangbam Rajbihari nak phongdorakle Ngarang July ki tang kuntaret nongmaijing nimita Haflong gi ibudau thangjing laisang da pangthokkiba mifam amada Manipuri Cultural Center Haflong gi body nauna semkhre panbayai hairiba lupasina haukiba kumja lisingani ga supna amagi March thada semdana Haflong da mitei gi oiba laisang ani mingoina pallabada ibudau thangjing amasung Sri Sri Hari Mandir mapung phana sagat pangam kibani ngarangi mifam adugi loisilakpada handakta laikidraba Malemda maming leraba theater gi guru Padmasri Ratan Thiam amadi sagnai socio political TV panelist retired senior SP Posangmam Sunamani amasung local social worker oina sakang maikang naraba ahaibam Kanto Singha gi maphamda Manipuri Cultural Center Haflong galoinana Dima Hasau Manipuri Women Society gi maigedagi thamoi songna awaba phongdokhi Lakhipur gi manung chena leiba lalang sip mandir da YMCA gi anti drugs campaign amangarang pangthoki bagaloinana YMCA lalang unit semkhre mifamda khungang asigi ward member ima ayekpam manitomina mifam mapoi biki atuka YMCA Central Committee gi VP Jiran Angom YMCA Central Committee gi advisor Okram Lakhikanta Jadu Gopal Mishra social worker lalang BTP president ayekpam Ibotombi All Assam Meiteis Women Protection and Development Committee ki President N. Jagadatri amadi Working President Gitu Debina Dais ki leiteng oiki Lalang Mairapai ki President Thangjam Binodini YMCA Silchar Branch ki Advisor Laisom Mani amasung YMCA ki Well-Wisher Arambam Bidunasu Maroi Babapum kaya thambiki loiselakpada member taratret na saba YMCA lalang unit amasemki M Thoibabu in charge oina aduga M Ratan amadi Bikrambu second in charge oina khanke
Kasar gi Sonai Kendra gi manung chana laiba Salipur da YMCA gi anti drugs campaign pangthoki bakalina YMCA gi Salipur unit semkhre Salipur awang lekai Mahadev mandir da Salipur gi naha singi oiba mifam ama ngarang nongmaijing da YMCA gi working president Rajesh Mangang na mifam mapo oiduna pangthokre mifam aduda Salipur gi ward member Nabakanta Singha Brahmachari Mayum Sudhir Sharma YMCA Central Committee के advisor Dr. Raju Khumjam YMCA Central Committee के executive member Brijesh Ketrimayim na chingbana mifam aduda saruk yakhi mayai kabani sana maram oiraga hogolakliba naharol singda piriba tamthiraba chaitheng amadi masidagi karamna kangatege haibagi matangda wangangloi kayana wapam kaya thambikhi loinana member ni phumangana saba Young Manipuri Council Assamgi Salipur unit maipakna hangdokhi Nauna semleba unit asigi in charge oina Brahmachari Mayim Sudhir Sharma amadi second in charge oina Wahengbam Amit Bukhanke ni mo oi da bajadi kunai si da aje pula bani mitei oina pula bani mitei samon si leiramni mitei kunai si da ai na ngamjaba khara ai na tawduri mi chumgi tawduri mi lekai tawduri khungangi tawduri mi lebaki tawduri mi adu je ai se mang bajadi ai se maru changma mi ma haibdi mating leiba mi ma ai se oi batayo ma se khan batayo adu khalan naba ki thawng dia khone si tawduis maduni Young Manipuri Council Assam ni haise Baskandi Junior College Koroi Kanti da ngarang nongmaijing nimita Sagnai Raba Theatre Guru Padma Shri Ratan Thiam amasung socio-political commentator retired IPS senior SP Posangbam Sunamani na laikitabada Manipuri Literary Forum Assam ki president Konthaujam Manganjau Manipuri Sahitya Parisar Assam Baskandi branch ki president B Nimai Chan Sharma amasung apunba khungang mapan chakholu Baskandi ki president Kaisam Pitapatina dais ki leiteng oiduna leikidraba oja ani sigi awapa phongthokpagi mifam ama pangthokre mifamda Thoksom Jogendra advocate Phanjobam Loknath amadi Sanasam Bishapatina wafam khara thambikhraba matung dais ta phamliba oja ahumnasu leikidraba oja ani asina hinglinge da pangthokpiramba thabak thorom kayabu palladuna wangangki mifamna minute ani tumina leptuna mapugi khoya khada thoni jakhi haina apunba khungang mapan chakhotluki general secretary Maisnam Jitengi warol amata phongdorakli Sonaida khungang kayamarong gi mioi kya na punna phaminaduna chahi yangkai hena assembly da aikhoi gi mihut lairaktraba phurup asina lakliba lisingani ga kuntaruk ki mikhal asida Sonai kendra dagi oina Congress Luchingba Dr. Maimom Santi Kumar da ticket pibirakna bagi damakta changsinba yaba khongjang sing mari lainaba leader sing da memorandum pisinba social media da campaign toba aikhoi masen da tanatana atopa kanglu ki miyoi sing da su iho asi porakhananaba Sonai gi jumthong khuding da Dr. Santi Kumar bu mitei meyamna saugatle haiba wafam yahonnana bagi warep laukhre el nanda babu na mifam mapu oiduna phamkiba mifam aduda moirang them nilabado oinam nilu bilasini devi Thoksom bibi waikhom thambalika layon chaubi Sija Kamla Wai Manikanta T.S. Ton Singh M. Biramani amadi Pramodini na chingbana wangangki mifam na lagliba August ki tang kuntra mathoida lup kaya bu kauduna mifam pangthokpa haina warep laukhre hairi Takhen ki sagnai raba samaj sebak Rajkumar Kamaljit ki chahi chama surakpagi chahi chupa chatharakpa mapo common thoram gi sarukama oina North Tripura district ki Jolbasada birth centenary ki thoram ama Manipuri Sahitya Parisar North District Branch na sinduna July ki tang kuntaruk thangje nimita pangthokre North Tripura Branch ki President Ahipam Buddha Chandra na thoram mapu oiraga Agartala dagi Manipuri Literary and Cultural Forum Tripura ki General Secretary Khoisnam Mongkolna Chief Guest oibiki Thauramda Maruk Pauche ki Editor R.K. Tarunjit Parisar ki Central Committee ki Assistant General Secretary Konsam Atul Branch ki Advisor G. Suradhani Sharma Ahibam Churamani SCWS ki President P. Devendra M. Harikopal Ahibam Ongbi Nisana Chingba Miyoi Singna Thoramda Saruk Jaki Branch ki Secretary Ahibam Robindra Kumar na Taram Nokpugi Warol amasung Assistant Secretary H. Karmajit na Thagat Warol Piki Thorum gi aroibada Nat ki oiba thoram su pangthoki haina Pani Sagar dagi phangba pawa sin haire
ngarang nungthilda silcherda khanghodana sitkiba nong ningsit namaram oraga sadarghat bridge manakta u pambi ka loinana electric post lambida tutharakpada mafam aduda leiramba miyoi sing amadi gari kayamarom sining chitta hingaukhre प्रधानमंत्री नरेंद्र मोदी ना कुनमाथोई सुबह चाही चादा भारतना विज्ञान गिलमदा रिन्यूएबल एनर्जी गलोइनना लाइबाक हसिना मांगलोमदा चंगसेलपदा महागना हराव फोंदोखरे ngarang आकाशवाणी की मन की बात थोरमदा वांगांगलदुना महागना एयर फोर्स की ग्रुप कैप्टन सुभांशु शुक्लाना स्पेस तगी असोय अंगम यावदना हलकपगी खोंसेट असिबो महागना चौथोकसे हाइखि थौदोक असिना आंगांसिंगदा विज्ञान अमदि स्पेस की लमदा हेन खंगनिंगबगी वाखल पोखले अमदि स्पेस साइंटिस्ट ओइनिंगबगी अपामसु हेनगलकली हाइना महाकना फोंदोखे उत्तराखंड की हरिद्वार लेबा मानसा देवी की मंदिर लापगी लंबी दंगरांग होकिबा मयाम नेसिनबगी थौदोकता यामद्रबदा मियोय तरुक सिरे कयामरोम अशोक पन्नंगले थौदोक अदु मफम अदुदा इलेक्ट्रिक वायर अमा तत्तुना तारकले हाइबगी तोका संदोरकपदगी मियामना मिपाइदुना चेनबदा नेसिनबगी थौदोक अदु थोकिबनि हाइरे मुख्यमंत्री पुष्कर सिंह धामीना थौदोक अदुदा लैखिद्रबसिंगी इमुंग मनुंगदा सेलगी मतेंग पिरगनि हाइना लाउथोखरे कासार डिस्ट्रिक्ट एमेच्योर बॉक्सिंग एसोसिएशन हेड ऑफिस पोइलापुल कासारना इंडियन एमेच्योर बॉक्सिंग फेडरेशन का खुसमना दुना पांगथोकपा कासार डिस्ट्रिक्ट बॉक्सिंग चैंपियनशिप लिसिंग अनिगे कुनमंगा ngarang नोंमाइजिंग निमित्ता DSA लखीपुर कैंपस पोइलापुल कासारदा पांगथोखरे चैंपियनशिप अदु हौदोकपगी थौरमदा हाइसनाम उमानंद मितै संजीव हेंदिक VP इंडियन एमेच्योर बॉक्सिंग फेडरेशन इंडिया कांगबम शांति कुमार रिटायर्ड ACS S. Nobin, VP, Hozai District Amateur Boxing Association, E. Governmani, Retired Police Inspector, Debrata Pal, General Secretary, Lakhipur DSA, Samantha Borpukon, Organizing Secretary, Amba, Pronoy Talukdar, Assistant Secretary, Amba, Amadi, Manap Hendikna, Mathang Sidna, Mipamapu, Athoiba Mitung Amasung, Ikai Kumnazaba Mitung Sing Oina Dais Kilating Oiki. Championship Asida, Nupi Macha Amasung Nupa Masagi, Tongan Ba category da Punna. सानरोई होमपुतरा त्रेन सरुजाके रिटायर्ड सुपरिटेंडेंट इंजीनियर ngangom upendrana manamathum yenthokpagi thoromgi mifam apoiki mithung singna sanaroi singbo pungning thogotpaga loinana championship asibo sillangliba kasar district amateur boxing association bu thagat phungdokhe हमारा रेस्पेक्टेड चीफ गेस्ट श्री संजीव हेंडिक जी ये सोबोना सिल्वर मेडल नेक्स्ट सिल्वर मेडल जयदीप सिंह एलाइस राजवीर सिंह राजपूत gold medal goes to Paisam Sani gold medal अखोइना येंबा मतमदा नोगी टैलेंट तो उरे बट असेगी मरु होइबा बाउ खेलासिगा अखोइना येंगिसे स्टेमिना मैटर्स मोर अदोना स्टेमिना से इंप्रूव तोनबगी दमका नखोइना तउदोरिसे फुट मेनू एक्सरसाइज कंट्रोल ऑफ ब्रेथ आदि सांस को नियंत्रण में रखो हाँ ये चीज सीखना है
District Kang Association Jiribam na senduna Dibong Kuno Community Hall ki kangsangda kangkut tara teruk na saruk jaduna sanariba ahanba Mix District Kang Tournament lisingani ke kun mga gingarang sanakiba pre-quarter final da Ichel Club Dibong na kasar kangkut ebo Panjal tarahomdoi nipanda maitihan kre match asi E Devan amadi H Inau Pisagna referee amadi scorer oibiki tournament asigi ngasinung tilpung amatapa matamda YLC Dibong Kunoga Yawol Club Ningthem Khun Ega Sanaragani Energy Healing Center Rongpurda computer gi matenga anoba madi ariba anaba singbo computer gi matenga layong khangdokpuna layang bahusare computer gi matenga makal makagi anaba singi report lokthokpuna haksangi awat machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yaragani loinana matam sangna hu chenba hidak charakpadagi side effect amadi I da hu chenba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leizare Silchar Rongpur Part 2 Stone Crusher manakta leiriba Energy Healing Center da ngasimak lengsimbiragu mangjongna appointment ki damak mobile number 9395-732-456 number asida call tobiragna bakhanganjari Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibata maroiba pau amukhanna Manipuri Sahitya Parishad Assam ki ani suba CEC mifam hailakani ta pangthokre maroiba warep kayamram lawkre Manipuri Cultural Center Hafrongi Anoba Mihut Kanglup Semkre YMCA gi Anti-Drugs Campaign Galoinana YMCA gi Lalang Unit Amadi Salipur Unit Semkre Takhen gi Saknai Raba Samaj Sebak Rajkumar Kamaljit ki Mapok Kumon Thoram Awang Tripura da Pangthokre Uttarakhand gi Haridwar da Lai Khuramba Lakpa Miyam Nesinabagi Thodokta Taruk Sire Kayamarom Asoka Panangle Amasung Kasar District Boxing Championship lisingani ka kunmanga DSA Lakhipur campus Poilapul da pangthokre Lakhipur online YouTube channel gi pau sandok jaba ngasigi oinadi matang asida loijare